Manipur amadi awang nongpugi Rajyasing Nagaland, Arunachal Pradesh amadi Mizoram ase Golden Triangle gi saruk ama oiba Myanmar ga ngamkhai tainaba lamsingni. Maram asina haukiba sahi yangkhairom asida drug ki saitheng phangduna lakli. Lising ama samatpan marifu gi loirakpada heroin sizinaduna drug kapa horakpadagi Manipur SIB na khwaidagi sang hena naba rajya ama oiki. Hojiksu lepalaituna drug thajilakpana nauriba naha kayana drug ki saitheng mayoknari. Lising ani kulhumdagi United Nations ki drug amadi crime gi pawda matung ina Myanmar da drug puthokpagi sang yamna wangkhatle hairi. Heroin puthokpada asawa thaudang lauriba popi thabagi sang chada kunthra hundagi sang de hengalakhi hairi. Thariba mafamsing asisu Bharat ki ngamkhaiga lonnaba mafamsing da ngamna oiri. Kudam oina Saigang, Chin State, Kachin State amadi San State tani. Drug phabagi sang asi popi thabagi sang su Manipur, Nagaland, Mizoram amadi Arunachal Pradesh da hengalakpa thengnaki. Maram asina lamdam asida drug trafficking gi thabak kangkhalakpa thengnaki. Hojiksu thengnari. Drug ki wathok asina rajniti gi charangnaba amadi sanmit londa akaiba thohali. Miyang gi haksal da chauna sohali. Lisingani kulhumdoi da Myanmar na malem da khwaidagi yamna kani puthopa leibak oiki. Lam ekar lak ama henbada popi thabadagi puthorakpani. Manipur manung da su lisingani teret aduwaidagi singi mafam kaya da popi thaba horakpaduna lisingani kulhumdoi yorokpadadi popi thabagi sang yamna wangkhalakhi. Madudagi sunglakpa heroin na Manipur manung amadi mapanda kanna saithoraki. Latin America gi Colombia gumba leibak singda drug lord mayam amana senjau pairaga private army semduna leibak ki siphai singa muknaba thoraki. Matau adumna drug sunglaga talakpa seldagi nongmai leiraga khulai paiba akanba kangbu kaya thorakpa uki. Manipur lengak na war on drugs haiduna chingai da tharamba popi sing yanthatbagi thabak ama chathaki lising ani tara tagi lising ani kunithoi kulhumdoi phawbada chathakhiba drive aduda punna lam ekar lising ta nipan chatu humphumari romda tharamba popi pambi sing yanthatki haina palli. Myanmar ga tainaba ngamkhaida free movement regime haiba ama lehelamba aduna drug lalomada nungai hanbata natana miramdagi mitop sing changchilakpadasu mateng pangli. Maduna awang nopok lamda gi maru aina Manipur gi demography da akaiba piri. UN gi report asida awang nongpoki lal holup singna Myanmar da sangjafam lobagi matang su palli. Myanmar da military junta lakraba matung da su kani puthokpagi thabak kangkhalakli. Popi thabana law ubadagi saru taratre hena sandong phangi hairi. Sahi kharasida awang nongpoki rajya singda drug phabagi changa yamna hengalakli. Lising ani kunithoi gi July dagi lising ani kulhumdagi July phawbada Manipur police na phaba drug ki value asi US dollar million chama marfutra humdoi ni hairi. Masi lupa koti lising amaga satu humpuronga manai. Lising ani kunmari gi January amadagi April kunmanga phawbada Mizoram gi narcotics department na drug trafficking da singnaba mioi lising ani chani marfutra taret amadi gari kunthra phaki. Makhwaidagi heroin kilogram kuntaruk makhai ganja kilogram chahum marifu mari methamphetamine kilogram chama tarani thai makhai phagatki. Cough syrup lising manga chama kuntaret alprazolam tablet lising ama chatruk humputra nipan amadi tramadol tablet chama kuntha teresu phaki. Masida natana lising ani kunmari amadi lising ani kunmanga da Manipur irang thokpadagi drug trafficking gi lambi asi Mizoram da hena kangkhalakli. Mizoram amadi Assam da drug changyamna phabagi paw tha khudingi tari. Madhya Pradesh, Rajasthan amadi Uttar Pradesh da hidak oina sijinanaba amasung bigyan gi oiba thabak da thijinanaba Bharat Sarkar na popi thabagi license akaknaba longmi khara da pi. Central Bureau of Narcotics na license asi pi bani. Manipur amasung na Arunachal da na yadaba mawong popi thaba thengnari. Myanmar da popi thariba state sing adugasu yumlo nari. Arunachal Pradesh da popi thabagi thabak asi Anjo amadi Lohit jila da namna thaba thengnai. Manipur da na singi lam ayamba da thaba thengnai. Manipur da popi thabagi thabak asi Myanmar ge actor singa yamna naknaba mari leinai haina UN ge report asida palli. Maram asina Manipur da drug sijinnabagi sa hengalakli. Drug trafficking ki maruiba lambisu Manipur na oiri Myanmar dagi thajilakpada khudong chabo oi laibak adudagi malem gi kaithel da thadokpada Manipur na transit hub ama oiri Mizoram gi Imphal rom da su drug thajinpham lambi oiri maram asina awang nopuk lamdam asi drug tagi nanthok na bo nabada akanba thausil semba thaurang paikhatpa tangai phade natragadi magul leba naha sing manghan kibata natana lamdam sigi semnit onchu mangtharakani na chatnabi loina phibong
ꯃꯑꯣꯡ ꯀꯥꯏꯔꯛꯀꯅꯤ ꯔꯦꯜꯋꯦ ꯂꯥꯏꯟ ꯊꯨꯡꯂꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯑꯃ ꯍꯨꯞꯆꯤꯜꯂꯛꯇꯨꯅ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯑꯀꯟꯕ ꯆꯩꯊꯦꯡ ꯄꯤꯔꯛꯀꯅꯤ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯀꯥꯡꯂꯨꯞꯁꯤꯡꯅ ꯈꯨꯟꯗꯥꯕꯅꯤꯅ ꯄꯨꯝꯅꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯀꯟꯕ ꯋꯥꯁꯛ ꯂꯧꯕ ꯇꯉꯥꯏ ꯐꯗꯦ ꯂꯩꯉꯥꯛꯅꯁꯨ ꯑꯀꯟꯕ ꯐꯤꯔꯦꯞ ꯂꯧꯕꯤꯗꯨꯅ ꯗ꯭ꯔꯒ ꯐ꯭ꯔꯤ ꯑꯣꯏꯕ ꯔꯥꯏꯖ꯭ꯌ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯄꯣꯔꯝ ꯁꯤꯟꯕꯤꯐꯝ ꯊꯣꯛꯏ CSO ꯃꯍꯩꯔꯣꯏ ꯂꯨꯞ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯈꯟꯅꯍꯧꯕ ꯇꯉꯥꯏ ꯐꯗꯦ